ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯑꯍꯤꯡꯗꯣ ꯊꯥ ꯁꯤꯔꯥꯝꯗꯥꯏ ꯑꯣꯏꯕꯅ ꯁꯨꯛꯅꯃꯝꯃꯤ, ꯁꯖꯤꯕꯨ ꯊꯥ ꯑꯣꯏꯕꯅ ꯃꯉꯥꯎ ꯊꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯇꯠꯇꯅ ꯁꯤꯠꯂꯤ꯫ ꯃꯔꯨꯞ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯒꯤ ꯇꯔꯨꯛꯅꯤ ꯏꯄꯥꯟ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 7 ꯇꯥꯔꯝꯂꯒꯅꯤ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯇꯧꯔꯤ꯫ ꯐꯤꯚꯝꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯌꯥꯗꯕꯗꯒꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯆꯪꯗꯨꯅ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯚꯝ ꯐꯕ ꯉꯥꯏꯔꯤ꯫ ꯀꯩꯊꯦꯜꯁꯨ ꯑꯌꯥꯝꯕ ꯃꯤ ꯆꯠꯅꯈꯤꯗꯨꯅ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯄꯤꯛꯂꯕ ꯃꯩꯔꯤ ꯑꯃꯒꯤ ꯁꯦꯡꯐꯥꯠꯇꯕ ꯃꯉꯥꯜꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯠ ꯌꯣꯟꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯕꯣ? ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯄꯣꯠ ꯂꯩꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯐꯥꯎꯕ ꯃꯥꯅ ꯑꯗꯨꯝ ꯐꯝꯂꯤꯕꯁꯤꯕꯣ? ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯈꯔ ꯑꯃꯣꯠꯄ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯕꯨ ꯎꯕꯗ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯁꯦ ꯍꯣꯡꯅ ꯄꯤꯔꯒꯦ꯫ ꯂꯨꯄꯥ 50ꯒꯤ ꯃꯐꯝꯅꯤ, ꯑꯗꯨꯕꯨ 30 ꯈꯛ ꯄꯤꯔꯝꯂꯣ, ꯏꯃꯥ ꯊꯦꯡꯈ꯭ꯔꯦ"꯫ ꯑꯍꯟꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯑꯩ ꯂꯩꯔꯦ꯫ ꯃꯥꯅ ꯍꯥꯏꯈꯤꯕ ꯂꯨꯄꯥ 50ꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ 50 ꯆꯠꯄꯤ ꯑꯃ ꯄꯤ꯫ "ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ, ꯑꯩꯅ 30ꯅꯤ ꯍꯥꯏꯔꯒ ꯅꯪꯅ 50 ꯄꯤꯔꯛꯂꯤꯕꯁꯤꯕꯣ"? ꯑꯩꯅ ꯈꯨꯝꯈꯤ, "ꯏꯃꯥꯗ ꯅꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯁꯦ ꯂꯧꯁꯟꯕꯤꯌꯨ"꯫ "ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯂꯧꯔꯒꯦꯀꯣ"꯫ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯑꯍꯟꯗꯣ ꯄꯣꯠ ꯌꯣꯟꯕꯒꯤ ꯊꯥꯔꯝꯕ ꯐꯤꯗꯥꯗꯨ ꯂꯧꯈꯠꯂꯒ ꯊꯨꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯅꯪꯗꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯀꯩꯊꯦꯜꯁꯤꯗ ꯀꯥꯔꯛꯈꯤꯗ꯭ꯔꯤ꯫ ꯁꯣꯜꯂꯤꯕ ꯃꯃꯜꯗꯒꯤ ꯇꯪꯈꯥꯏ ꯇꯥꯔꯣ ꯍꯥꯏꯕ ꯉꯥꯛꯇꯅꯤ"꯫ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯀꯩꯊꯦꯜꯁꯤꯗ ꯂꯨꯄꯥ 30 ꯈꯛꯀꯤ ꯂꯩꯔꯝꯂꯤꯕ"? "ꯏꯕꯨꯡꯉꯣ, ꯏꯃꯥ ꯊꯦꯡꯈ꯭ꯔꯦ, ꯍꯌꯦꯡ ꯅꯣꯡꯃ ꯎꯅꯔꯁꯤ, ꯃꯊꯪꯗꯗꯤ ꯌꯥꯝꯅ ꯄꯤꯒꯅꯤꯗ", ꯏꯃꯥꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯑꯍꯟꯗꯣ ꯆꯠꯈ꯭ꯔꯦ꯫ ꯄꯣꯛꯄꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯊꯃꯣꯏꯁꯤꯗ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯂꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯝꯕꯒꯤ ꯐꯤꯖꯪꯅ ꯈꯟꯈꯤꯗꯨꯅ ꯏꯃꯥꯒꯨꯝꯂꯕꯤ ꯑꯍꯟꯗꯣ ꯎꯈꯤꯗ꯭ꯔꯦ꯫ ꯑꯍꯟꯗꯨꯒꯤ ꯋꯥꯈꯜꯗ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤ꯫ ꯏꯃꯥ ꯃꯥꯟꯕꯤꯗꯨꯅ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯗꯨꯗ ꯀꯩꯊꯦꯜ ꯂꯣꯏꯈ꯭ꯔꯕ ꯐꯥꯎꯕ ꯁꯨꯞꯅꯒꯤ ꯂꯨꯄꯥ 30 ꯈꯛꯀꯤ꯫ ꯃꯥꯕꯨ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯔꯥ, ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯤꯚꯝꯗ ꯍꯤꯡꯂꯤꯕꯅꯣ? ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯈꯟꯅ ꯁꯨꯃꯥꯡ ꯌꯧꯔꯦ꯫ ꯒꯥꯔꯤ ꯊꯝꯐꯝꯗ ꯏꯟꯁꯤꯜꯂꯒ ꯊꯣꯡ ꯍꯥꯡꯅꯕ ꯏꯃꯥ ꯀꯧꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯃꯅꯨꯡꯗ ꯂꯥꯎꯅꯔꯤ꯫ "ꯍꯦ, ꯅꯪꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯄꯩꯁꯥꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯁꯦ? ꯅꯈꯣꯏ ꯅꯨꯄꯥꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯅꯨꯄꯤ ꯍꯦꯛꯇ ꯂꯣꯟꯕ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ"? ꯕꯕꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ"꯫ ꯉꯁꯥꯏꯃꯈꯩ ꯄꯣꯔꯣ ꯂꯣꯜꯂꯝꯕ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯃꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯕꯥꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯩꯅ ꯃꯌꯥꯏ ꯂꯦꯞꯇꯨꯅ ꯏꯃꯥꯕꯨ ꯀꯜꯂꯤ꯫ "ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯕꯕꯥꯅ ꯇꯧꯔꯤꯕꯁꯦ"? ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯕꯕꯥꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯕꯕꯥ ꯆꯩꯇꯨꯞꯇꯣ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯃꯥꯗꯣ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯄꯥ ꯑꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯒꯅꯨ. ꯑꯗꯨꯒ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ"꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤꯅꯣꯃ ꯐꯨꯝꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯛꯈꯤꯕꯤ ꯏꯃꯥꯒꯤ ꯋꯥꯍꯩ, "ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ. ꯅꯪꯗꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯠꯇ ꯀꯩꯊꯦꯜꯁꯤꯗ ꯀꯥꯔꯛꯈꯤꯗ꯭ꯔꯤ. ꯑꯄꯣꯛꯄꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ" ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯩꯕꯨ ꯄꯣꯊꯥꯍꯟꯈꯤꯗꯦ꯫ ꯅꯣꯡꯃ ꯀꯩꯊꯦꯜ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯗꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ, ꯀꯩꯊꯦꯜ ꯇꯤꯟꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯡꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯂꯩꯔꯝꯗ꯭ꯔꯦ, ꯄꯣꯠ ꯌꯣꯟꯈꯤꯕꯒꯤ ꯄꯩꯁꯥ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯉꯁꯤꯗꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯌꯥꯎꯔꯛꯇ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕ꯭ꯔꯥ"?
ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯣꯡꯃ ꯑꯍꯤꯡꯗ ꯑꯩꯉꯣꯟꯗꯒꯤ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯃꯥ, ꯉꯁꯤꯗꯤ ꯉꯟꯇꯥ ꯁꯤꯠꯈꯔꯦ. ꯅꯪꯕꯨ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯂꯩꯔꯝꯈꯣ ꯏꯃꯥ, ꯏꯃꯥꯟꯅꯕꯤꯗꯒꯤ ꯂꯧꯔꯨꯒꯦ. ꯏꯃꯥꯗꯨꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤ ꯇꯩꯊꯣꯛꯈꯤꯕꯗꯨ ꯑꯩ ꯎꯍꯧꯏ. ꯏꯃꯥꯗ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯔꯔꯣꯏꯗ, ꯆꯠꯂꯒꯦ. ꯇꯥꯟꯖꯥꯗꯨꯗ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ. ꯁꯦ, ꯅꯪꯅ ꯅꯍꯥꯟ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯔꯝꯕꯗꯣ ꯏꯃꯥꯅ ꯍꯜꯂꯕꯅꯤ. ꯅꯨꯃꯤꯠꯇꯨ ꯌꯨꯝꯗ ꯆꯦꯡ ꯂꯩꯍꯧꯗꯕ. ꯑꯁꯤꯠꯄ ꯈꯔꯅ ꯆꯦꯡ ꯋꯥꯟꯒꯦ ꯈꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯆꯠꯇꯕ ꯄꯩꯁꯥ ꯍꯥꯟꯅꯒꯤ ꯂꯨꯄꯥ 50 ꯆꯠꯄꯤ ꯍꯦꯛ ꯑꯣꯏꯔꯝꯂꯦ. ꯑꯗꯨꯗꯗꯤ ꯏꯆꯥꯅ ꯄꯤꯕ 50ꯗꯣ ꯏꯃꯥꯅ ꯂꯧꯕꯅꯤ. ꯁꯦ ꯂꯧꯁꯜꯂꯨ. ꯏꯃꯥ, ꯑꯩ ꯄꯩꯁꯥꯗꯨ ꯂꯧꯖꯔꯣꯏ. ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯏꯆꯥꯗ ꯄꯩꯁꯥ ꯄꯤꯕꯗ ꯂꯧꯗ꯭ꯔꯕꯗꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯍꯥꯏꯕꯅꯤ. ꯏꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩ ꯄꯩꯁꯥꯗꯨ ꯂꯧꯔꯦ. ꯃꯈꯥ ꯇꯥꯔꯛꯏ. ꯏꯕꯨꯡꯉꯣ, ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯒꯤꯁꯤꯗ ꯍꯦꯛ ꯂꯥꯛꯎꯀꯣ. ꯏꯃꯥꯗꯨꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯊꯃꯣꯏꯁꯤꯗ ꯆꯩꯅꯥ ꯑꯃꯗꯤ ꯄꯤꯕꯒꯨꯝ ꯇꯧꯔꯦ. ꯌꯨꯝꯗꯗꯤ ꯏꯃꯥꯒ ꯕꯕꯥꯒ ꯇꯠꯇꯅ ꯈꯟꯅꯩ. ꯈꯟꯅꯕ ꯈꯨꯗꯤꯡ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯦꯛꯇ ꯍꯥꯏ. ꯑꯩꯒꯤ ꯆꯤꯡꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯏꯅꯦ ꯑꯁꯪꯕꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ. ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯩ ꯍꯥꯏꯅ ꯇꯥꯏ. ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯗ ꯇꯣꯏꯅ ꯈꯟꯅꯕꯁꯦ ꯑꯀꯥꯏꯕ ꯂꯥꯛꯄꯅꯤ. ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯣꯏꯀꯣ. ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯗꯨ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯤꯡꯗꯦ ꯑꯁꯤꯅꯤ ꯍꯥꯏꯅꯒꯗꯧꯔꯤꯕ. ꯏꯅꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯑꯩꯕꯨ ꯏꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯦꯛꯇ ꯍꯥꯏ. ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯄꯣꯛꯇꯕ꯭ꯔꯅꯦ? ꯏꯕꯨꯡꯉೋ, ꯋꯥꯐꯝꯁꯦ ꯅꯪꯅ ꯅꯣꯡꯃ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯅꯦ ꯅꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯒꯦ. ꯅꯪꯒꯤ ꯕꯕꯥꯁꯦ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ. ꯖꯤꯔꯤꯗ ꯊꯕꯛ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯅꯝꯃꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ. ꯃꯇꯝꯗꯨ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ. ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥ, ꯑꯩꯒꯤꯅ ꯏꯅꯝꯃ, ꯌꯥꯝꯅ ꯁꯥꯎꯈꯤ. ꯃꯍꯥꯛ ꯂꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯅꯤನ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤ. ꯇꯥꯆꯧꯅ ꯑꯉꯥꯡ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯨꯟꯅꯈꯤ. ꯃꯇꯝꯗꯣ ꯅꯪꯒꯤ ꯆꯍꯤ 3 ꯂꯣꯝꯗ ꯉꯥꯏꯔꯤ. ꯇꯥꯆꯧꯅ ꯉꯝꯗꯨꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤ. ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯅꯝꯃ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤ. ꯃꯍꯥꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯕꯗꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯑꯃꯨꯛ ꯈꯥꯏꯅꯈꯤ. ꯃꯃꯩꯊꯪꯗ ꯃꯆꯥ 2 ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤ. ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯅꯝꯃꯗꯣ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕꯖꯥꯠꯅꯤ. ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕꯗꯣ ꯃꯕꯨꯡꯁꯤꯡ ꯃꯅꯝꯃꯁꯤꯡꯗꯨꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯦ. ꯑꯗꯨꯅ ꯃꯥꯅ ꯌꯨꯝꯕꯥꯟ ꯃꯁꯤꯡ ꯌꯥꯝꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯁꯤꯈ꯭ꯔꯦ. ꯃꯥꯅ ꯊꯝꯂꯝꯕ ꯃꯆꯥ 2ꯗꯣ ꯃꯥꯅ ꯌꯣꯛꯂꯤꯕꯅꯤ. ꯊꯧꯕꯥꯜ ꯀꯩꯊꯦꯜꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯌꯣꯟꯗꯨꯅ ꯃꯆꯥ 2ꯗꯨ ꯁꯦꯝꯂꯤ. ꯏꯅꯦ ꯋꯥꯔꯤ ꯂꯤꯅ ꯀꯞꯂꯛꯈꯤ. ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ. ꯐꯔꯦ, ꯊꯣꯏꯕ, ꯏꯅꯦꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯒꯅꯨ. ꯏꯅꯦ ꯆꯠꯂꯒꯦꯀꯣ. ꯂꯃꯨꯛꯅꯔꯕ ꯂꯝꯕꯤ ꯆꯠꯄꯗ ꯂꯝꯕꯤ ꯇꯥꯛꯄꯤꯕꯒꯨꯝ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕ ꯑꯩ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯗꯣ ꯐꯤꯉꯧ ꯁꯦꯠꯂꯤ, ꯑꯃꯨꯕ ꯂꯩꯁꯥ ꯂꯥꯏꯕꯛꯇ ꯅꯝꯃꯤ. ꯑꯁꯦꯡꯕ ꯏꯃꯥ ꯐꯪꯂꯦ. ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯈꯔ ꯇꯝꯅꯅꯕ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯄꯗ ꯐꯝꯂꯝꯗꯔꯦ. ꯑꯩꯅ ꯍꯪꯉꯤ, ꯏꯃꯥ, ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯌꯣꯟꯕꯤꯗꯣ ꯀꯗꯥꯏꯗ ꯐꯝꯈ꯭ꯔꯕꯅꯣ? ꯊꯪꯅꯅ ꯐꯝꯕ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯈꯤ, ꯃꯥꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯠꯇꯅ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯨꯅꯤ? ꯃꯍꯥꯛ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯥꯏꯅ ꯃꯩꯆꯥꯛ ꯐꯪꯂꯦ. ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯟꯅꯣ?